Hello, 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 hello. Kapte, kapte. Chak chaarabo? Yam sai haba ai sum thara yengini kenu. Gulidi yam lay. Khangde guli je YT na pirakpado ahana pirakpado mana tongri. Tuga sa sam sai ai ngasi Manipur da. Amuk lay amuk chali guli si. Chak chaarabo? Amuk kare 11 loy. Khangde da to bom khangdre kaina to is. Ok sai da. Edu wakal kari kari kan masum LB thada leni de kai to do kana wari sana kai to no wari ju sana ni ngunda ma sum nungai thok pai da numna loi lai de ne tawri sei di Japan da lai di hojik chak sadri ai su kok chikai de kri cinta tawri no aja bro ai ya to ba cinta ni ya tonton bro ai duty on okay okay on lai on lai to su jani da kri ai thobak to ro karim kai de sum thada lai yeng ni wai sana duty to nang kri nung sa thaba na duga LB da kri thai ni la am koi ri ge ngatang thada la jeng ni
ꯑꯩ ꯁꯤꯃꯤꯜ ꯍꯣꯜꯂꯤꯌꯦ ꯑꯣ ꯆꯥꯛꯇꯤ ꯆꯥꯔꯕꯣ ꯇꯣꯝꯕꯣ ꯏꯇꯥꯎ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯁꯥꯕꯅ ꯁꯤꯗꯁꯨ ꯀꯩꯅꯣ ꯉꯁꯤ ꯆꯤꯀꯟ ꯑꯣꯏꯅ ꯆꯥꯔꯦꯕ ꯏꯇꯥꯎ ꯑꯍꯥꯎꯕ ꯏꯟꯖꯥꯡꯅꯤ ꯅꯪꯅ ꯆꯤꯛꯀꯟ ꯆꯥꯕꯔꯅꯦ ꯁꯥꯕꯗ ꯃꯣꯕꯥꯏꯜ ꯄꯥꯏꯕꯒ ꯇꯟꯕꯅꯤꯕꯣ ꯑꯩꯗꯤ ꯈꯔ ꯔꯨꯝꯗ ꯂꯩꯔꯤ ꯑꯣꯐꯇ ꯂꯩꯌꯨ ꯇꯣꯟꯗꯣꯟꯕ꯭ꯔꯣ ꯀꯔꯥꯏ ꯀꯣꯃꯦꯟ ꯇꯧꯔꯛꯇꯁꯨ ꯌꯥꯅꯤꯌꯦ ꯀꯩꯅꯣ ꯇꯧ ꯂꯩ ꯃꯣꯕꯥꯏꯜꯗꯣ ꯁꯥꯔꯅꯤ ꯖꯄꯥꯟꯁꯤ ꯃꯌꯥꯝ ꯆꯥꯕꯗ ꯑꯩꯁꯨ ꯑꯗꯨꯝ ꯆꯥꯔꯦ ꯖꯄꯥꯟꯁꯦ ꯃꯌꯥꯝ ꯆꯥꯕ ꯑꯆꯝꯕ ꯑꯣꯏꯅ ꯆꯥꯔꯦ ꯀꯔꯝꯕ ꯖꯄꯥꯟꯗꯅꯣ ꯂꯩꯔꯤꯁꯦ ꯅꯣꯏ ꯑꯗꯨ ꯖꯄꯥꯟꯗꯗꯤ ꯂꯣꯏ ꯆꯥꯕꯅꯤ ꯅꯪ ꯑꯣꯏ ꯃꯁꯂꯥ ꯍꯣꯜꯂꯤ ꯃꯁꯂꯥ ꯇꯣꯠꯂꯤ ꯍꯥꯏꯕꯅꯤ ꯍꯣꯜꯂꯤꯕ ꯒꯣꯗꯥꯎꯟꯒ ꯇꯧꯕꯗꯣ ꯑꯗꯨ ꯑꯣꯏꯔ ꯃꯥꯅꯦꯅꯦ ꯑꯁ ꯅꯨꯄꯤ ꯐꯣꯟ ꯇꯧꯔꯛꯑꯦ ꯁꯣꯝꯗ
ꯃꯄꯤꯅ ꯐꯣꯟ ꯇꯧꯔꯛꯏꯅꯦ ꯑꯩ ꯀꯩꯅꯣꯗ ꯀꯛꯊꯠꯂꯁꯤꯔ ꯈꯪꯗꯦ ꯃꯥ ꯑꯩꯅ ꯊꯕꯛ ꯁꯨꯔꯤꯁꯦ ꯗ꯭ꯔꯥꯏꯚꯔ ꯑꯣꯄꯔꯦꯇꯔ ꯁ꯭ꯇꯥꯐ ꯃꯌꯥꯝꯒ ꯑꯗꯨꯅ ꯑꯩꯁꯨ ꯁꯨꯕ ꯌꯥꯎꯔꯤꯕ ꯅꯣꯡ ꯆꯨꯔꯗꯤ ꯃꯤꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯗꯅ ꯅꯣꯡ ꯆꯨꯕ ꯅꯨꯡꯉꯥꯏ ꯒꯥꯔꯤꯒꯤ ꯀꯥꯏ ꯍꯥꯏꯗꯤ ꯒꯥꯔꯤ ꯐꯧ ꯀꯥꯔꯤꯅꯦ ꯒꯨꯂꯤꯁꯦ ꯗꯥꯎꯟ ꯇꯧꯂꯤ ꯂꯥꯛꯇꯤ 5 ꯁꯨꯖꯔꯦꯅꯦ ꯀꯅꯥ ꯀꯅꯥ ꯇꯧꯔꯛꯏꯅꯣ ꯈꯪꯗꯦ ꯋꯥꯡꯗꯤ ꯂꯣꯏꯔꯦ ꯖꯣꯔꯣ ꯖꯣꯔꯣ ꯁꯥꯏꯅ ꯁꯤ ꯌꯥꯝ ꯋꯥꯁꯣꯏ ꯃꯩꯗ ꯂꯧꯔꯦꯗꯤ ꯐꯖꯅ ꯆꯥꯏ ꯅꯣꯏꯒꯤ ꯋꯥꯁꯧꯁꯤ ꯋꯥꯁꯧꯅ ꯁꯕꯖꯤ ꯑꯃꯅꯤ ꯌꯥꯝ ꯐꯩ ꯋꯥꯁꯧ ꯁꯨꯝ ꯋꯥꯁꯧꯒꯤꯗꯤ ꯋꯥꯗꯦ ꯅꯣꯏꯗꯣ ꯑꯇꯣꯞꯄ ꯋꯥꯔꯁꯨ ꯀꯗꯥꯏ ꯋꯥꯁꯧꯗꯤ ꯋꯥꯗꯦ ꯍꯥꯏꯇꯥꯔꯦ ꯑꯩ ꯄꯨꯡ 1:30ꯗ ꯗ꯭ꯌꯨꯇꯤ ꯂꯥꯛꯀꯅꯤ ꯏꯇꯥꯎ ꯃꯄꯤ ꯐꯣꯟ ꯇꯧꯔꯛꯏꯗꯣ ꯇꯧꯔꯛꯄ꯭ꯔ ꯅꯉꯣꯟꯗ ꯄꯨꯡ 1 ꯇꯥꯔꯦ ꯊꯕꯛꯅ ꯇꯣꯇꯦꯜ ꯄꯨꯡ ꯑꯃꯔꯣꯝꯗ ꯒꯅꯤ ꯁꯨꯔꯤꯁꯦ ꯍꯣꯏꯃ ꯑꯗꯨꯗꯤ ꯃꯄꯨ ꯍꯥꯠꯄ ꯇꯥꯕ ꯗ꯭ꯌꯨꯇꯤ ꯇꯥꯔꯦꯅꯦ ꯑꯃꯨꯛ ꯍꯧꯖꯤꯛ ꯂꯥꯟꯁ ꯇꯥꯏꯝ ꯄꯨꯡ 2 ꯇꯥꯔꯅꯤ ꯃꯄꯨ ꯁꯤ ꯇꯥꯕꯅꯤ ꯃꯤꯅꯤꯠ 3 ꯃꯇꯨꯡꯗ ꯂꯣꯏꯁꯤꯜꯂꯒꯦ ꯄꯨꯡ 1
14 ꯇꯥꯏꯌꯦꯀꯣ ꯐꯣꯟ ꯑꯃꯒ 17ꯗ ꯂꯣꯏꯁꯤꯜꯂꯦ ꯂꯟꯁ ꯇꯥꯏꯝ ꯂꯣꯏꯔꯦ ꯑꯃꯨꯛ ꯄꯨꯡ ꯑꯅꯤꯔꯣꯝ ꯊꯕꯛ ꯁꯨꯔꯒ ꯊꯕꯛ ꯂꯣꯏꯔꯦ ꯅꯨꯡꯉꯥꯏꯕ ꯊꯕꯛꯅꯤ ꯊꯕꯛ ꯅꯠꯇꯕꯅꯤ ꯏꯁꯇꯥꯐꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯁꯨ ꯋꯥꯏ 17ꯗ 15 17ꯗ ꯂꯣꯏꯁꯤꯜꯂꯁꯤ 117ꯗ ꯁꯨꯝ ꯌꯦꯡꯕꯅꯤ ꯀꯅꯥ ꯂꯥꯛꯑꯦꯅ ꯂꯩꯕꯥꯛꯅ ꯇꯣꯉꯥꯟꯅ ꯒ꯭ꯔꯨꯞ ꯑꯃ ꯁꯨꯔꯤ ꯃꯗꯨꯒꯤ ꯊꯤꯀꯥꯏ ꯂꯦꯕꯔꯅ ꯇꯣꯉꯥꯟꯅ ꯒ꯭ꯔꯨꯞ ꯑꯃ ꯁꯨꯔꯤ ꯃꯗꯨꯒꯤ ꯊꯤꯀꯥꯏꯁꯦ ꯕꯥꯔꯇꯣꯟ ꯇꯧꯅꯗ꯭ꯔꯗꯤ ꯂꯥꯛꯇꯦ ꯑꯗꯨꯅꯦ ꯕꯥꯔꯇꯣꯟ ꯍꯥꯟꯅꯒꯤ ꯑꯦꯜꯕꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗ꯭ꯔꯦꯗ ꯍꯧꯖꯤꯛꯇꯤ ꯕꯥꯔꯇꯣꯟ ꯇꯧꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕ꯭ꯔꯥ ꯀꯩ ꯍꯥꯏꯅꯣ ꯃꯁꯥ ꯃꯁꯥꯅ ꯈꯪꯅ ꯂꯥꯛꯇꯦ ꯍꯥꯏꯇꯥꯔꯦ ꯕꯥꯔꯇꯣꯟ ꯇꯧꯕꯗꯤ ꯑꯩꯗꯤ ꯕꯥꯔꯇꯣꯟ ꯇꯧꯕ ꯃꯤ ꯅꯠꯇꯦꯍꯦ ꯍꯥꯏꯗꯤ ꯉꯝꯖꯔꯣꯏꯗꯣꯏꯗꯣ ꯇꯣꯝꯇꯣꯝ ꯕ꯭ꯔꯣꯁꯨ ꯈꯪꯕꯅꯦ ꯑꯩꯗꯤ ꯕꯥꯔꯇꯣꯟ ꯇꯧꯕ ꯃꯤ ꯍꯩꯅꯗꯦ ꯑꯗꯨꯒꯤ ꯑꯦꯜꯕꯤꯗ ꯋꯥꯊꯤ ꯌꯥꯝꯅ ꯉꯥꯡ ꯇꯥꯕ ꯀꯤꯖꯩꯗ ꯋꯥꯊꯤ ꯉꯥꯡꯕ ꯇꯣꯛꯑꯁꯤꯕꯣ ꯐꯠꯇ ꯈꯜꯒꯅꯤ ꯉꯥꯔꯤꯀꯥ ꯐꯪꯗ꯭ꯔꯤꯖꯥꯠꯂꯥ ꯈꯪꯗꯦꯕꯣ ꯚꯤꯗꯤꯑꯣꯗ ꯁꯣꯏꯁꯨ ꯍꯥꯞꯄꯨ ꯀꯥꯏ ꯇꯜꯂꯤ ꯁꯨꯝ ꯉꯥꯛꯇꯪ ꯃꯇꯝ ꯑꯦꯜꯕꯤ ꯃꯌꯥꯝꯒꯤ ꯃꯇꯝ ꯂꯦꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯅꯠꯇ ꯈꯤꯇꯪ ꯇꯜꯂꯤ ꯇꯦꯛꯈꯔꯦ ꯕꯤꯠꯀ ꯂꯣꯏ ꯚꯤꯗꯤꯑꯣ ꯒꯥꯔꯤꯒꯤ ꯄꯥꯎ ꯀꯔꯤ ꯒꯥꯔꯤ ꯄꯥꯎ ꯑꯩꯗꯤ ꯂꯧꯔꯦ ꯒꯥꯔꯤ ꯂꯧꯔꯦ ꯍꯧꯖꯤꯛ ꯊꯕꯛ ꯀꯥꯔꯅꯤ ꯑꯗꯨꯅꯤ ꯑꯩ ꯀꯩꯅꯣ ꯂꯥꯛꯇ꯭ꯔꯤꯌꯦ RCꯗꯣ RC ꯑꯩ ꯀꯣꯃꯦꯟ ꯒꯨꯗꯥꯝꯒꯤ ꯑꯣꯄꯦꯅꯤꯡꯒꯤ ꯁꯣꯠ ꯂꯩꯕꯅꯤ ꯄꯥꯛꯀ ꯐꯨꯅ ꯑꯗꯨ ꯑꯩ ꯎꯔꯝꯃꯤ ꯉꯁꯥꯏ ꯑꯗꯨ ꯑꯩ ꯑꯩ ꯅꯣꯛꯄꯅꯤꯃꯦ ꯑꯗꯨꯒꯤꯗꯣ ꯀꯔꯤ ꯍꯥꯏ ꯅꯪꯅ ꯆꯥꯕꯤꯒ ꯍꯥꯡꯉꯒ ꯂꯣꯛꯀ ꯍꯥꯡꯉꯒ ꯁꯥꯏꯠꯇ ꯃꯤ ꯑꯅꯤ ꯂꯦꯞꯍꯜꯂꯒ ꯈꯨꯄꯥꯛ ꯍꯟꯗꯣꯛꯅꯦꯅ ꯇꯧꯔꯛꯏꯗꯨꯒ ꯑꯉꯥꯡ ꯃꯆꯥ ꯇꯥꯏꯞꯇ ꯕꯣꯗꯤ ꯎꯠꯄꯒꯤ ꯚꯤꯗꯤꯑꯣꯁꯨ ꯂꯥꯛꯀꯅꯤ ꯅꯤ ꯇꯧꯔꯤꯁꯦ ꯑꯩꯅ ꯂꯣꯏꯁꯤꯜꯂꯒꯦ ꯄꯨꯡ ꯀꯩꯅꯣ ꯍꯦꯜꯂꯦ ꯍꯦꯜꯂꯦ ꯕꯥꯏ ꯕꯥꯏ ꯇꯧꯔꯣ ꯍꯣꯏ ꯐꯔꯦ ꯕꯥꯏ ꯕꯥꯏ ꯇꯣꯝꯇꯣꯝ ꯕ꯭ꯔꯣ